All the choices you made, did you make them again? Hello everyone! Ngasi ay video anong ba mapuraga halakchare ado mayam ngasi ina tawzagadori basidi Dayani's collection gi blouse mayam blouse karali chage na tawbani ado mayam da ucharak lage mayam punna miing taminaras. From the blouse makal mari uchakre ado ay nahijaga daw badi kano blouse mari dugi marakta karamana khwaidagi fazaina ado madongi wakhanda khanbiba ge amadi aduga sigumba video haidi akoi chichegi collections gi mayam dress da or amada boy ro sigumba mayam gi lookbook type da sumaina to honing balai ragadi makhata baso dum kano tawrokna bagi damak mayam na comment box da khangan biramo adagi atopa suggestion mayam pining balai raga so aduma bibiramo kumba blouse sigi aina ngasi lichari ba blouse Instagram page lay ko Dayanicollection haraga adugi Instagram page tu dagi loina ma already update to haidi upload to chakra baneba adu moina maksumina lilaga haidi uba form duga khara dikhena gani khanbagi ngasi video sida kano aina namjaraga semjabani Dayanicollection haiba page adu description box da adugi link ai hapsaramage mayam sum soidana follow tawbiramu check tawraga follow soidana tawbiramu aduga atopa anoba akogi design mayam ma uba fangani page adu soidana follow tawbiramu si aigi video se yengbiba aigi channel asida ahanba anoba oibiragadi soidana subscribe tawbiramu already subscribe tawragadi like tawbiramu okay matang sida lo shanjarage mayam ngasi di kainarasi matamo unarasi bye bye